Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau District ahumda surrender torokiba Khutlai Singh Police Station singda display tawkhre Manipuri Governor Ajay Kumar Balana Manipur State President rule thamkraba matung state asida santi hanjilaknabagi pandamda irang hek horakpadagi Manipur Police Army dagi lakhiba masing yamlaba Khutlai Singh tha asigi kundagi hauduna Khutlai Singh adu masa na manangnakpa police station singda numit 8 nigi manungda surrender torokadabani haina warning pikiba dugi pau khumoina masa na mari lenaba police station singda Khutlai Singh surrender tawokpa leptri official oiba paugi matugina superintendent of police Thoubal district lakhiban Khutlai ga konana nongmai maru amasung explosive sing surrender tawakre hairi surrender tawkiba Khutlai amadi explosive sing adu ngasi hariba SP office ta display tawkre ngasi SP Thoubal ge office ta display tawkiba surrender tawkraba Khutlai Singh adudi magazine yawba sub machine gun MMG carbine ama tear gas gun ama sniper rifle ani double barrel gun ama .38 mm pistol ama 2-inch mortar shell ama kg 2.100 gram lumba improvised explosive device IED ani 36 HE hand grenade handed radio set baofeng manga amasung patka amani SP Imphal East District ki Purumpa Police Station da sungasi surrender tawkraba 36 hand grenade ani 303 ammunition 30 amasung AK rifles ki maru taragamathoi display tawki Imphal East District ki Hengang Police Station da su ngasi surrender tawkraba magazine yaw na AK 56 rifle ama magazine yawba 2.3 0.1 into 7.62 mm mass series bolt action sniper rifle ama amasung magazine yawna 303 rifle amani hari Imphal West District Office tasu 9 mm carbine ama display tawki hari khanghaudana lektharakpadagi police constable ama Sire Wangoi da laiba telecom office ta duty taba Manipur police ki constable ama duty tawringai da khanghaudana lektharakpadagi laikana bangamdana laikhidre hari Hariba thaudo asi tha asigi kungani thoigi numidang da thokibani laikhidaba police constable adugi maming thingujam Amarjit nifuga humdoi apokpa gune kawi Meepham Yumnam huidrom awang laikai dagini mahaki constable number na 0901609 ni mahak duty tawringai da khanghaudana lektharakpadagi khudakta community health center wangoi da pukhatuna laikanaki adubu mahak laikana bangamdana laikhidabani hari numit aduga mari lainana wangoi police na UD case ama lokhatkre hari BJP ki Meepham yekthokre hanagi chief minister Nongthumam Birena thasgi mapanda CM phamdagi resign tawkraba matung anawba luchingba khanduna laingak se mangamdana lakhibadagi oiriba political ki charangnaba marakta BJP ki legislature singna MLA sapam kunjakesori mayumda ngasi Meepham pangthoknaba thorang tawramba du yekthokre convener ni haiduna mayang Imphal AC ki MLA Kongkham Robindro amasung lamlai AC ki MLA Khongban tabam ibom chana khuyek piduna ngarang thokiba meeting ki notice amagi matung inda ngasi nungthil pung ani taba matamda Pasoi AC ki MLA sapam kunjakesor ki Imphal West ki tera sagomanda laibi yumda BJP legislature singi yamna akhanaba Meepham ama pangthokani masida BJP ki legislature singna saruk yanaba khangan khibani adubu MLA khara state asigi mapanda laikhibana makhata na cherol ama thoktriba phawba Meepham adu yeithokibani hari KCP PWG ki Central Committee na miyoi ani sibagi chairak piragani lauthokli aina thingkraba Manipur ki lalulup KCP PWG ki MC Unification PRO chinghai nganbana kanglaicha miyam da thadorokpa cherol amana khangalaglibadi hana party yaurambadagi haujingna mirot oiraga KCP PWG gi mingda micham miyam dagi nam haduna sel khaiba lutpat chathariba amadi case kaya paisinbada chenariba yumrembam awang laikai dagi laisram Ranjit Elias tamnganba paubitek maning laikai wangoi dagi haujikna samusang Santipur makha laikai da lairiba MD Manikhan Elias ning tamba hariba miyoi asi party ki mingchat thian bagi damak KCP PWG gi Central Committee na sibagi chairak piragani hairi cherol asina ha yurembam awang laikai dagi laisram Ranjit Elias tamnganba hariba miyoi asi chahi tare Delhi ki Tihar jail da lairoba matung Party ga pau fauna khidraba miyoi ni adubu hariba miyoi asina sanglaba chahi khara asida paubi tek maning laikai dagi haujikna samusang Santipur makha laikai de laiba MD Manikhan Elias ning tambaga khusamnaraga party ki mingda party ki mingcha thiannaba micham miyam dagi nam haduna sel khaiba lutpa tawba party ki mingda case kaya paisinduna party ki mingcha thiannaba honaduna lakhiba geng khutpuni maramaduna KCP PWG gi apun maning tam ihau amadi yawo lanmi singbu singnariba miyoi ani asi sibagi chairak pinaba KCP PWG gi Central Committee na waref lobani hari cherol asina hai laibak miyam na su party ki mingchat thiannaba honariba gen khupu asigi dasu checksin biu karigumba geng khutpu singasina party ki mingda selgi natraga atei mateng loba laklabadi faraga chairak pibiu natraga KCP PWG gi ning tamlanmi singda pau pibiu makhata na ngasi pauche kaya da yaukhiba pau adu KCP PWG ga karigumba hiram amata da mari lena de haina laibak miyam da party na sengdokchari Assam Rifles amadi Kuki Millitantsingdagi UPF ka chapminarabra SDSA
Assam Rifles amadi UPF ki kedarsinga puna lakminabadagi SDSN Assam Rifles sa wahang paun chathakre. Lamdam asigi 2023 gi May 3 dagi thokliba irang asi haukiba numit kharani asida safarakle haina miyamna khannaduna leiringai cherak asina yamna nungaitaba amadi kiningai oiba thogdo ama oina Assam Rifles na Kuki lalauba singa chatminarabra haibiga achoba wahang ama thorakle haina Senapati District Student Association SDSA na gi maikaidagi hairakli wafam asi social media da viral oirakiba video amagi matung ina India ga su taunariba Kuki khulai paiba lupsingi manungda ama oiriba United People's Front UPF ki cadre khara nangarang Senapati District ki mafam amada lakibada SDSA gi thomi singna hanglubada makhoi Assam Rifles ki DG na korakpadagi lakpani haiba wafam adudagi tholakibani Senapati District Student Association SDSA gi thomi singna famkiba paugi Meepham amada Maherilu fasegi President na hai Assam Rifles ki DG na Kuki lalauba sing mungak senduna thambagi thawong kaya chatharakpa sina Senapati District ta lairiba miyamna tangdu leitana leiba pamba amadi yumthangna na lairiba atopa furup ki miyoi singi marakta nungsinadana basilabra haiki asiguma thawong sing asi makhatana adumak chatharaklabadi leiminariba tongan ba furup singi marakta pamdaba thodok sing thorakadra haibagi mi paiba leiri haidi Maherilu asigi matung inadi Kuki lalauba luf UPF ki kangbu ama tha asigi kungani thoigi numidang athengbada Senapati District ta lakiba do Assam Rifles ki gari amada Assam Rifles ki personnel singna score tawduna lakibani hairi hiram asigi matangda Maherilu asigi maikaidagi Assam Rifles ki DG na sengdokpham thui haiki